Bethany Diaspora Church ki nungsijarbay chili nausing ahan bamaktada Prabhu Jisu Christ ki mingda nungsibagi salam pijari ngasi thangja numit March kunithoi 22 March 2025 numit asi Ishorna ekoibu afaba numit oina pibi basigi damakta Ishorbu thagatsi maramdi ekoi ngasi phawpa mahaki wahai taminaduna pukning amaga thaugatminaba phangbase Ishorgi thaujanani aduna ngasi su ekoi ngahaktang ekoi Ishorgi wahai paminaraga pukning thaugatminasi pukning changna taminasi ekoi gi text asi 1 John gi chapter 2 verses 9 to 11 1 John gi chapter 2 verses 9 to 11 He who says he is in the light Kanagumba Amana Manganda lay Hairabadi Manipuri gi Bible da ipathok sage mayamna pukning changna ngaihak tamin nasi Kanagumba Amana Manganda lay Hairaga Mahaki machin manawbu yengthirabadi Hojik phawba mahak amambada lairi mahaki machin manawbu nungsiba mahak aduna manganda lay lengdana lay aduga mangonda khudi thiningai maram amata laite adubu mahaki machin manawbu yengthiba mahak adu amambada lairi amasung amambada chatli aduga mahak kadaida chatli bano khangde maramdi amambana mahaki mamit tanghalle ichilinaw sing masigi wahai asi khoina pathokpa matamda aikoi gidamakta yamna chection ningai aduga isa isabu karamba phibamda kadaida lay kari oiri haibasi yengsenabagi damakta yamna pukning thaugatpi ichilinaw sing Apostle John na iriba chithi asi ahanbadagi ekhoina park pasida mi kaya na claim tauba ai aduni asini haina phongdokpa example amada ai Ishor bu khangi I have the knowledge of God aduga I love God aina Ishor bu nungsi aduga I walk with God Ishor ga ai loinari haina phongdokpa claim tauba mayam leibasi masi Apostle John na mahagi chithi sida panduna masi karamaina oibano haibasi mahakna phajana munna thijanba yengsanba adugi matungina mahakna thengnariba experience knowledge adugi matung inna masi ekoi putak pibani aduna ichili nausing mi kaya na makhoina adu oi adu tawi adu khangi haina kaya claim tawrabasu ekhoina hekta thajagadaba nate khwaidagi maru oibadi makhoina claim tawriba ase ekhoina fazana yengsallaga chinbanda phongdokliba adu punsida mahaki wangang sangangda mana hingliba mahing aduda punsi aduda induna chatlibra uthopa ngambra haibasi ekoina ahanbada yengpham thoi aduga ani subada madugi claim tauba mi adunasu mana tauriba claim adugi matungina mahak uthokpa aduga mahakna madugi matungina hingbatai karigumba adu laitragadi mahakna phongdokpado wahai khaktani aduga aikhoina yengsallaga chumbra chumdabra haibase thijanba khaktana tana madugi claim adu truly tasengnamak proven oiba sakhi oina pangthokpa adu darkar oi madu laibra
haibasi ekoi yenggadabani masi ekoi thigadabani aduga check tawgadabani aduna masida ekoi da takpi ningbadi wahai da khatang phongdokpa aina ishor khangi ishor bu nungsi ishor ge loinari haibasi wahai da khatang phongdokpasina masina hekta oiba yaba nate haibasi ekoina masida mayek sengna khangle ichile nausing apostle John na thizalaga masi mahak na study tawraga yengsanba matamda aranba claim mayam ama wahai da khatang phongdokpa makhoi na thabak tadi uthok taba makhoi gi punsida amata tawdaba leitaba mayam asi mahak na ui aduna masigi wahai khatangi phongdokpa claim tawbasidi false claims ni haibani apostle John na aduna isili nausing ngasigi ekoi gi text asi yengba kanda yamna clear oye amuk nauhona na isili nausing masida apostle John na amuka puthorakpa issue asi karino hairaga claim of walking in the light ai mangalda chatli ai mangalgi punsida hingli haina claim tawba mayam leibasi mahakna amu puthorakpani aduna another claim is address masida kari haye some were claiming that they were walking in the light mi kharana makoi mangalda hingli mangalda makoi chatli haibasi claim tawe John examined this claim carefully apostle John na masigi phongdok liba claim tawriba se yamna chekshin yengsin bani mahakna chumlibra chumdabra aranbra natraga achumbra haibasi mahakna phajana thizale what does walking in the light mean adu erabadi tasengna mangalda hingba mangalda chatpa haibasidi kari oiba tai ichile nausing masida ikhoina bible da gospel da paba matam da su ikhoina khangi mangalda hingba mangalda chatpa haibasidi to walk in the light is to walk in the light of the gospel asi basic ni gospel gi mangal aduda ikhoi hingba haibasi masi ahanbada ikhoina ningsinggadabani kanagumba man ai mangalda hingle ai mangalda chatle hairabadi mahak gospel gi mangal gi matung inna hingba tabani ichili nausing aduga ani shubada it is to walk as the Lord Jesus did Jesus Christ na kamaina hingki karam haina mahak punsi leli karam haina thabak tawi karam haina mahak wangangi karam ba punsi leli ekhoina gospel Matthew, Mark, Luke, John paba matamda yamna sengna mayek sengna uba phange aduga chap manana Jisu na chatliba lamchat tawriba thabak ngangliba wangang adugi matung ina aikhoisu hingba tabani adu oirabadi aikoina ai mangalda hingle ai mangalda chatli haibase masida sakhi oigadabani masina chumba adu utkadawribani takadawribani ahum shubada to walk in the light means it is to walk with the Lord too ahan bada gospel gi mangal gi matungin ai koi hingba chatpa aduga ani shubada Jisu Kristana chatliba mangalda chatliba hingliba adugumna ai koi su chatpa hingba ahum shubada Jisu Krista gi ga chatminnaba hingminnaba Jesu Krista ga loinaba haibaduni John gi wahai ekoina gospel of John the paba kanda abide in the Lord Jesus Christ abide in me aida na koi aingonda aida na koi layo haibadu aduga chap mane Jesu ga chatminnaba hingminnaba thadoknadaba loinaba haibasini masi yaudana ekoina ai mangalda hingle ai mangalda chatli haiba tarabadi madu aranbani aduga mari shubada mangalda hingba haibagi arthadi this is true abiding in the Lord Jesus Christ Prabhu Jesu Christ da yamna chetna leiba
John chapter 15 huji aina pangiba aduni maduni mangalda chatpa mangalda hingba haibasi ichilinau sing masi anauba nate ichilinau sing adubu nohona na Apostle John na aikoi mayamda aduga thazaraba sing natraga claim tauba mi singda mahakna phongdokpa aduni. What was the Lord's teaching on the subject of love? Nungsibagi maramda Prabhu Jisu Krishna na karmaina taki. Ekoi ni yingba kanda the Lord gave a clear commandment to his disciples. John chapter 13, 34 to 35 ekoi na pabo matamda. They were to love one another as he had loved them. Aina na koi bu nungsiba asigumna na koi amaga nungsinaw haibani. Masi Prabhu Jisu Krishna na takpiba nungsibagi maramda mahakna pibiba yathang aduni. Aduna masida the reality check ekoi na check tawba darkar oye. Aduna some claim that they are walking in the light. Mi kaya na makoi mangalde hinge di haina claim tawba. But there is hatred in the heart. Makoi gi thamoy nung dadi machin manaw singbu nungsidaba. Masini isilenaw sing yeng thiba ngasai koi na pathok khibado. Mahakki machin manaw bu nungsiba mahak aduna manganda lengdana lay haibani. Adubu mahak na Kanagumba machin manaw bu yeng thirabadi verse 9 gi matungina haujik phawba mahak amambada layri. Machin manaw bu nungsiba thamoida nungsiba phawba machin manaw bu nungsiba layba mising adu mangalda makoi hingbani. Maramdi Jisu Krista gi pautak inbani. Adubu makoi gi thamoy nungda yengthiba pikthanba adugumba mising adudi makoi mangalda lay haina makoi na claim tawrabasu asengba makti makoi amamba darkness aduda layri haibasi Bible asina. Isorgi Shastra asina Apostle John na iriba chithi asida yamna mayek sengna takpibani. This person is not walking in the light. Mahak kay dongay dasu manganda mahak hingde. He is in fact walking in darkness. Masini mahak achumba makti amamba duda hinglibani. Aduna clear characteristics of walking in the light. Ay miyamana asengba makki achumba makki mangalda hingle chatle hairabadi madugi yamna sengba uningai characteristics khara masida laibani madudi kari no there is love for a brother machil manaw bu nungsiba haibase mangonda laigani. This is the love that comes from God. Masigi nungsiba se ishor dagi lakpa nungsibani. Aduna ngasi ekoi pokminaba ichilinaw sing asi nungsinay. Aduna natural ni mioiba ekoi gi punsida. Adumagpu ngasai gi pokminaba hakchangda pokminaba natragasu ishor gi imungda ichilinaw oiminariba Jisu Krista gi maramna ichilinaw oikraba mising adu tasengna mangalda laiba mising adudi nungsiba adu phawgani. Maramdi madu ishorna makoi gi thamoy nungda madugi nungsiba do happy khrabani. There is no hatred in the heart at all. Madugi thamoy nung aduda yengthiba haibase suklai leiroi haibani. Aduna Kanagumba ngasi phawba aina aigi ichilinaw oiriba thajabada aigi imung oiminariba Krista gi mingda ichilinaw oiriba sing adubu aina ngasi phawba yengthiraga makhoibu aina yadrabadi ichilinaw sing aigi thajaba check tawba tai aina ngasi claim tawriba ai mangalda leire ai Jisu Krista gi tunginba oire ai nauna pokhrabani ai thajaba mi adu oire haiba masi ekoi phajana amuk revisit tawba darkar oi amuk nauna check tawba darkar oi
Maramdi karigumba tasengna nang Ishorgi nungsibado pangkraba. Ishorna nangbu nangi thamoy nungda madugi nungsibado pibi krabadi. Kaidongay dasu nang na nachinanaw oiriba. Aina isilinaw oiminariba kanadasu yengtiba layroy. This love must be evidenced in real life. Masi aykoygi punsida masi tasengna mak utpham thoi masi tasengna mak ugadabani. Masi Christian singi punsida thajaba aykoygi punsida yamna chawna utpham thoi masi leifam thoi. Aduga mathangda ani suba characteristic ki manung asida there is no stumbling. Magi damakta kudi thiningai leite haibani for the individuals and for others. Ma masang makisu kudi thiningai leite maramdi tasengna ma mangada leire nungsibado leire machi manau sing yengthiba karisu mangonda leiraroi adu oiragadi magi damakta kudi thiningai leite. Aduga atopa singi damakta su mabu karisu kudi thiningai maram oide haibasi masida aikoina uba phangi chilena sing. Mathang tarakpada characteristics when darkness is present. Kanagumba amamba aduna laiba tarabadi. Kanagumba mana mangada lay hairaga su taseng namak mahak amambada laiba oiragadi masi mayamse uba phangani. Ahanbada there is hatred in the heart. Mahaki thamoy nungda yengthiba adu laigani. It may be a hidden hatred. Mapan thongda utragasu magi thamoy nungda lotna thamba adugumba yengthiba adu oirabasu adumak magi manungda laigani. There may be politeness on the outside. Mapan thongda yamna polite oiba yamna nungsi haiba chanbiba haiba saba aduga ngangbadadi yamna nungaina yam nungsina ngangba adubu thamoy nungdadi yengthibana pikthanba adu adumak laigani. Ichili nausing aikoi punma matamda wari sai ngangnai amaga asigi matamda lepminaringai wari san minaringai leiminaringai gi manungdadi yamna polite oiba yamna aphaba ngakta ngangba hek tung olakpa matamda natraga aikoi hek khainaba matamda aina ngasai yamna phana nganghiba mi adugi maramda phattaba mayam ama ngangba aigi thamoy nungda pik thanna hatred yengthiba sina thanna laiba adu kanagumba darkness ta lairiba mising natraga darkness aduna magi punsida laiba oiragadi madu soidana mak mahakki punsida adumak laigani. There is no walking in darkness. There is walking in darkness haibani ichile nausing amambada adum chatpa amambagi thabak tauba amambagi punsida hingba adumak laigani. Aduna the claim to walk in the light is false. Magi damakta ai mangalda hingkrabani hairabasu magi damakta di chinthibani madu achumba nate. It is self deception. Ma masa matomta minamjabani. In reality darkness prevails. Taseng namakti magi punsida magi thamoida amamba aduna adukki matik thali amambaduna mahakpung ngamli bani. There is no sense of direction. Magi damaktadi amambada laibani na kadai da chatpano kari da chatpano kari taubano mahak karisu khang mangamloy. The individual cannot see any direction ahead of him. Nasai koina pathok hibani. Adubu mahakti machin manaus bu yengthiba mahak adu amambada lairi amasung amambada chatli aduga mahak kadaida chatliba no khangde haibani. Ma kadaida chatpano mahak na khangde karigi damakta amambada laibagi maramnani. He does not know where he is headed. Ichili nausing mana chatliba lambi adusu
kadaidano karida chatpano haiba mahak karisu khangma ngamloi. Darkness has blinded his eyes. Mahakki thamoigi mit adu hajanggi mit aduna urabasu thamoigi mit adudi amambaduna mamhanbire. Darkness has prevented him from seeing the light. Amambaduna mahakki mit adubu tanghalaga mahakki mit adubu mamhalaga mangal ubagi panggal adu laihande. This individual is in fact spiritually blind. Tasing na ikoy na yengba kanda adugumba miyoy adu thawai da mitang ba oibani. Thawai da mitang rabadi ay na karisu uba pangloy. Mangal uba ngamloy, aphaba achumba uba ngamloy, minungsi layba ngamloy. Yengthiba amambagi wakhalon amambagi punsi amambagi thabak adu khaktana aigi punsi da thangani. Aduna ichili nausing masi ekhoina yengba kanda ekhoigi damakta yamna chekshin ningai oi. Chinban da khaktang wahai da khaktang phongdok pasina hekta oiba nate ichili nausing ngasi ekhoi thazare haina laikhraba Jisu Krista bu khange haina lairiba sandokliba phongdokliba cheksin si silenausi isa isabu hana yengsi ai taseng namak mangalda laibra ai taseng namak ishor bu khangbra taseng namak ai ishor bu nungsibra taseng namak ai ishor ga loinaribra haibase ai khoi yenggadabani silenausing ai khoina mangalda leire haina leiraga amambada adum leiba tarabadi ekhoigi laibak thiba oigani isilenausing amambada leiba amambagi punsida hingba amambagi thabak tawba mising kaidongai dasu ishor mangal aduga loinaba yade aduna isilenausing ekhoigi thamoi ase examine tawgadabani yengsenba karam haina leibano haibase yamna manung changna ekoi thijan ba darkar oi to check our footsteps ai mangalda challe hingle haibase tasengna ma oiribra aigi footstep aina khong thangliba ase mangalgi makhada ai khong thanglibra natraga imam na ai kadaida chepano kari tawbono khangdana leiribra haibase ekoi khanse ichile nausing karigumba yamna clear evident oibadi aina ngasi phawba aigi ichil naw oiriba sing nungsiba ngamdriba yengthibana adum aigi thamoisda leiba tarabadi ichil naw sing taseng na ikoina khangba yare madudi ekoi amambada leiribani mangalda ekoi leite aduna ekoi masi mayek sengna khangnanaba comprehend clearly ta umba ngamnanaba aikoi thigadabani aikoi hotnagadabani to get out of darkness aikoi amamba sidagi thoklaknanaba aikoi hotnagadabani ichilenau sing masi aikoi tawdrabadi amambaduna aikoi bu yomsingani amambaduna aikoi manglagani lamuknarani khudi thiragani aikoi gidamakta amamba khaktana pikthan chilen housing aduna aikoi masigi amamba sidagi thoklak pangamnanaba aikoi kanna hotnaba tai haibasi ngasi mayamda thamjaning bani aroibada to seek to walk in the light mangal gi punsida ai hingba ngamnanaba mangal gi lambi aduda ai khongthang bangamnanaba mangal gi punsi aduda ai mapung phana leiba ngamnanaba hotnaba thiba asi kwai degi maru oibani ichilenau sing aduna ngasi masigi message tariba khuding makta pukning thogat sabani isona ekhoi bu pangal pina bibo isunu mangal gi punsida ekhoi loinamak hingba chatpa ngamnanaba isona pangal su pina bi sunu aduga ekhoi su hotna si aduga loinana ekhoi isana hojik kari phibamda karamba condition da ekhoi leibano haibase yengsi check tausi amambada leibra mangal aduda leibra
इसा खंगनी इचिल इनाउसिंग मसी मीना उद्रबसु मीना खंगबिद्रबसु अइना इसाना खंगनी अदुगा मसी मीनसु उफम थोकपनी मरमदि अइगी नुंगसिबा अइना जीसु ख्रिस्टगा लोइनाबा अइना जीसु ख्रिस्टगी तुंग इनबा अइना जीसु ख्रिस्टगी पाउताकसिंगी मतुंग इना चटपा तौबा असिना अइखोइबु मंगादा लय हाइबसि मयेक सेंगना खंगनी इशोरना अइखोइ खुदिंगमकी मथक्ता बोर पिनाबिबो ओइसुनु लोइनाबिबो ओइसुनु पांगल पिनाबिबो ओइसुनु इशोरदंग हक्तंग हाइजसे थागतचरी पाइ इशोर हकी वहाई असिना अइखोइबु पुकनिंग अमुक थौगत पिरे पाइ इशोर थमोइदा पुकनिंगदा थौगतपा फंगजबा खक्तंग नतना तारिबा खुदिंगमक असे अइखोइना थबकता पांगथोकपा ngamnanaba अइखोइगी पुंसीदा उबा ngamnanaba पांगथोकपा ngamnanaba हिंबा ngamnanaba ईश्वर नहाकना पांगल पीबियो तसेंगनमक अइखोइ मंगादा लैब्रा अमंबदा लैरिब्रा हाइबसि इसा इसाना चेक तौजरगा येंगसलगा इपा ईश्वर करिगुंबा अइखोइ मंगाल अदुदा लैत्रिबा ओइरबदि अमंबदुदगी थोकलपा ngamnanaba होनाबा सिदा ईश्वर नहाकना पांगल पीबियो होनानिंगबगी पांगल लौसिंग वाखल थमोय अदुसु पिनाबियो लोइनना अइखोइ मंगादा लैबा तारबदि ईश्वर नहाकपु थागतपा पा ईश्वर नहाकी मरमना नहाकी पांगबिबगी मखादा मंगादा पुंसी चुपना अइखोइ खुदी थीदना अइखोइ करिसु स्टम्बल तौदना सुमाइना हिंबा ngamnanaba हेनसु मपुंग फाना मयेक सेंगना अइखोइ मंगादा हिंबा ngamnanaba नहाकना पांगल पीबियो नहाकना बोर पिनाबियो हाइदुना नचाय हकना पटना असी तौजबनी ताख्रबा इचिना खुदिंगमकी मथक्ता नहाकी बोर पिनाबियो हकचांग थवाय अनिमकी बोर अदुसु पिनाबियो अवाटपा खुदिंगमक नहाकना पिनाबियो नहाकी नुंसिबगी मखादा अइखोइबु कोनदुना अइखोइबु मतम खिबिकता ngak sinbiyu yeng sinbiyu haiduna thagat sabaga loina अइखोइबु पापतगे हंदोकपिबा अमता ngairaba kanbiba mapu प्रभु जीसु ख्रिस्ट गे मिंगदनि जबनी आमेन Thank you ईश्वर मयामबु हेना बोर पिनाबिबो ओइसिनु